ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯀꯥꯏ ꯋꯥꯊꯣꯛꯇ ꯑꯣꯏꯕ ꯏꯃꯨꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝꯅꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯒ ꯅꯨꯡꯁꯥ ꯌꯥꯏꯅ ꯌꯥꯏꯅ ꯇꯣꯃꯥꯜ ꯑꯗꯨ ꯃꯩꯈꯨ ꯋꯥꯋꯥ ꯀꯥꯝꯊꯣꯛꯂꯒ ꯒꯟꯖꯥ ꯆꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯄꯤꯁꯛ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ꯫ "ꯍꯣ, ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯩꯈꯨ ꯋꯥ ꯋꯥ ꯀꯥꯝꯂꯒ ꯅꯨꯡꯁꯥ ꯇꯥꯟꯅꯔꯒ ꯌꯥꯏꯗꯨꯅ ꯂꯩꯕꯗꯨꯕꯨ ꯋꯥꯕꯤꯗ꯭ꯔꯤꯕꯔꯣ? ꯁꯤꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯁꯤꯗꯒꯨꯝ ꯇꯧ꯫ ꯏꯃꯨꯡꯒꯤ ꯀꯥꯟꯅꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯕ ꯅꯠꯇꯕ ꯍꯣꯅꯦ, ꯀꯥꯡ ꯈꯊꯥꯡ ꯑꯣꯏꯕꯗꯨꯕꯨ ꯋꯥꯗ꯭ꯔꯤꯕꯔꯣ?" ꯃꯃꯥ, ꯒꯟꯖꯥ ꯅꯞ ꯅꯞ ꯂꯥꯎꯕ ꯑꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯂꯧꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯒꯤ ꯏꯁꯧ ꯑꯗꯨꯅ ꯈꯣꯏꯊꯨꯝꯅꯒꯗꯕ ꯒꯟꯖꯥꯁꯤ ꯐꯥꯎꯕ ꯍꯨꯃꯨꯛ ꯈꯥꯔꯦꯀꯣ꯫ ꯇꯥꯅꯤꯡꯗꯦ, ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯉꯥꯡꯉꯨꯆꯣ ꯅꯪꯒꯤ ꯋꯥꯗꯣ꯫ ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯁ꯭ꯋꯥꯏꯗ ꯆꯠꯊꯣꯛꯑꯒ ꯉꯥꯡꯒꯗꯣꯔꯤꯕ? ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯅꯪ ꯇꯥꯅꯅꯕ ꯅꯪꯉꯣꯟꯗ꯫ ꯑꯩꯕꯨ ꯑꯋꯥꯡ ꯊꯪꯕꯒꯤ ꯁꯪꯒꯣꯜ ꯑꯁꯤꯗ ꯄꯨꯜꯂꯤꯕ ꯁꯟ ꯂꯥꯕ ꯑꯁꯤꯗ ꯉꯥꯡꯉꯨꯆꯣ ꯍꯥꯏꯕ꯭ꯔꯣ? ꯏꯍꯦ, ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯁꯩꯇ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯁꯦ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ꯫ ꯃꯈꯣꯏ ꯃꯄꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯕ? ꯁꯪꯒꯣꯏ ꯃꯆꯤ ꯑꯁꯤꯗ ꯄꯩꯈꯠꯂꯤꯕ ꯐꯧ ꯑꯆꯣꯠꯄ ꯃꯌꯥꯝ ꯑꯁꯦ ꯅꯨꯡꯁꯥ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯉꯥꯛꯇ ꯁꯨꯃꯥꯡꯁꯤꯗ ꯁꯟꯇꯣꯛꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯅꯥꯗꯅꯣ? ꯉꯁꯥꯏ ꯑꯌꯨꯛ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯥꯏꯖꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕ ꯃꯈꯩ ꯒꯟꯖꯥꯗꯣ ꯆꯤꯡꯗꯅ ꯂꯩ꯫ ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯔꯤꯕꯅꯣ? ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯝꯖꯥꯗ ꯆꯥꯔꯒ ꯂꯥꯛꯂꯕꯅꯤꯅ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯕ ꯋꯥꯈꯜ ꯇꯥꯔꯕ ꯑꯁꯤꯗꯗꯤ ꯈꯔꯁꯨ ꯐꯕꯤꯔꯣ ꯀꯩꯗꯧꯕꯒꯦ? ꯃꯃꯥ, ꯅꯪꯒꯤ ꯋꯥꯍꯩꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯅꯤꯍꯦ꯫ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯂꯦꯝꯖꯥ ꯆꯥꯔꯒ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯂꯥꯟꯒꯅꯤꯀꯣ꯫ ꯃꯇꯝ ꯑꯃꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯣꯃꯥꯜ ꯍꯥꯏꯗꯅ ꯃꯤꯡꯁꯩ ꯁꯦꯒꯥꯛ ꯀꯥꯏꯕ ꯃꯈꯩ ꯆꯠꯂꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯍꯔꯦ, ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯕꯤꯔꯦꯗ꯫ ꯑꯁꯤꯕꯨ ꯍꯥꯏꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯃꯆꯤꯟꯁꯤꯕꯨ ꯂꯥꯏꯃ ꯉꯝꯃꯤꯗ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥꯕꯨ ꯁꯨꯞꯅꯇꯪꯒꯤ ꯇꯣꯃꯥꯜ ꯍꯥꯏꯕ ꯃꯤꯡ ꯆꯠꯈꯤꯕ꯭ꯔꯣ? ꯍꯨꯔꯥꯟꯕ ꯇꯣꯃꯥꯜ, ꯂꯩꯀꯥꯏꯒꯤ ꯋꯥꯊꯣꯛ ꯁꯥ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯀꯥꯡꯗꯦ ꯃꯈꯣꯏ ꯅꯨꯄꯥꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯛꯄꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯈꯣꯡꯒꯣꯏꯅꯕꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯅ ꯍꯤꯡꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ ꯑꯩꯁꯦ꯫ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯍꯜꯂꯛꯏ ꯀꯥꯏꯅ ꯍꯔꯦ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ꯫ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯃꯄꯥ ꯐꯕꯅꯤꯅ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯁꯨ ꯃꯄꯥꯅ ꯊꯥꯏꯅ ꯆꯠꯂꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯁꯤꯃꯛ ꯆꯞ ꯆꯥꯅ ꯇꯧꯔꯦꯗꯅ ꯁꯦ꯫ ꯄꯥꯈꯪꯅꯦ ꯍꯥꯏꯗꯅꯁꯨ ꯀꯥꯟꯅꯗꯦ꯫ ꯃꯇꯨ ꯊꯤꯕꯁꯨ ꯈꯪꯂꯣꯏꯗꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯦ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯣꯏꯔꯦꯗꯅ ꯑꯁꯤꯃꯁꯨ꯫ ꯃꯃꯥ, ꯅꯪ ꯑꯩꯉꯣꯟꯗ ꯉꯥꯡꯕꯅꯤ, ꯏꯆꯥꯗ ꯉꯥꯡꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯆꯥꯗꯤ ꯁꯅꯥ, ꯃꯄꯥ ꯑꯩꯒꯤ ꯁꯅꯥ ꯃꯇꯨꯝꯅꯤꯅꯦꯍꯦ꯫ ꯏꯆꯥꯗ ꯉꯥꯡꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯨꯔꯥꯟꯕ ꯃꯁꯦꯟ ꯀꯟꯈꯠꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯃꯈꯣꯏ ꯅꯨꯄꯥꯒꯤꯗꯨꯕꯣ? ꯍꯣꯏ, ꯅꯆꯥ ꯅꯨꯄꯥꯗꯣ ꯁꯅꯥ ꯃꯇꯨꯝꯅꯤꯀꯣ꯫ ꯌꯣꯠꯊꯤ ꯃꯇꯨꯝ꯫ ꯃꯃꯥ, ꯅꯪ ꯅꯊꯧ ꯇꯧꯒꯗꯕ ꯇꯧꯔꯨꯔꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪꯅꯦ ꯑꯩꯅ ꯍꯧꯒꯠꯂꯛꯑꯗꯤ ꯉꯁꯤ ꯐꯖꯔꯣꯏꯀꯣ꯫ ꯍꯣ, ꯐꯖꯗꯗꯨꯅ ꯂꯩꯔꯕꯅꯤ, ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯍꯧꯒꯠꯂꯣ, ꯁꯦꯠꯇꯠꯅꯁꯤ ꯍꯦꯛꯇ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯃꯤꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯒꯗꯕ ꯄꯤꯁꯛꯇꯤ ꯅꯠꯇꯦꯕꯣ꯫ ꯍꯦꯔꯥ, ꯃꯁꯤ ꯐꯝꯖꯤꯜꯂꯒ ꯁꯨꯝ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦꯗ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯃꯥꯒꯤ ꯂꯤꯆꯩ ꯃꯔꯨ ꯑꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯤꯁꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯅꯨꯄꯥ, ꯅꯪꯒꯤꯗꯨꯕꯨ ꯃꯤꯅꯝ ꯆꯥꯏꯀꯣ꯫ ꯂꯤꯆꯩ ꯃꯔꯨꯗꯨꯗꯤ ꯇꯧꯅꯒꯨꯝꯁꯤ, ꯈꯨꯠꯇ ꯑꯗꯨꯝ ꯇꯧꯅꯁꯤ, ꯈꯨꯠꯂꯥꯏ ꯌꯧꯅꯒꯨꯝꯁꯤ꯫ ꯀꯔꯤ ꯃꯤꯅꯝ ꯆꯥꯕ? ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯆꯦꯟꯈꯤꯅꯨ, ꯉꯥꯏꯈꯣ꯫ ꯅꯪ ꯇꯨꯂꯁꯤꯕꯣꯡ ꯑꯗꯨꯗ ꯎꯔꯨ ꯂꯩꯗꯨꯅ ꯆꯦꯜꯂꯁꯨ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯑꯉꯥꯡ ꯃꯆꯥꯒꯤ ꯑꯃꯥꯡꯕꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯁꯦ꯫ ꯆꯦꯟꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯂꯩꯀꯥꯏ, ꯃꯤ ꯍꯥꯠꯇꯣꯔꯦ ꯍꯥꯏꯕꯅꯦꯃꯤ꯫ ꯅꯣꯏꯕꯨ ꯑꯝꯇ ꯀꯟꯅꯅꯕ ꯂꯥꯛꯅꯔꯣ, ꯃꯤ ꯍꯥꯠꯇꯣꯔꯦꯕ꯫ ꯑꯩ ꯍꯥꯠꯇꯣꯔꯦ, ꯂꯩꯀꯥꯏ꯫ ꯄꯤꯁꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯊꯪꯅꯕꯒꯤ ꯏꯃꯨꯡꯁꯤꯡꯅꯁꯨ ꯇꯥꯔꯦ꯫
ꯃꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤ꯫ ꯑꯁ ꯏꯃꯥ, ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑ ꯃꯥꯜꯂꯦ꯫ ꯀꯩꯅꯣꯝꯇ ꯆꯠꯂꯒ ꯈꯥꯝꯗꯣꯛꯄꯤꯔꯨꯆꯣ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ꯫ ꯍꯥꯠꯀꯦꯁꯨ ꯍꯥꯠꯅꯖꯔꯁꯅꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯈꯥꯝꯇꯣꯛꯑꯦꯗꯅ ꯈꯥꯝꯇꯣꯛꯄꯤꯅꯕ ꯃꯤ ꯂꯩ ꯈꯪꯗꯅ ꯃꯈꯣꯏꯁꯤ ꯁꯨꯝ ꯃꯇꯣꯏꯔꯦ꯫ ꯑꯗꯨꯝ ꯍꯥꯠꯀꯦꯁꯨ ꯍꯥꯠꯅꯔꯁꯅꯨ, ꯉꯝꯗ꯭ꯔꯦ꯫ ꯃꯤꯀꯨꯞ ꯀꯥꯡꯗꯦ, ꯀꯔꯤ ꯏꯃꯨꯡꯅꯣ ꯈꯪꯗꯦ꯫ ꯑꯁꯤꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯑꯐꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯣ? ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯁꯦ꯫ ꯑꯁ ꯏꯃꯥ, ꯌꯥꯔꯦꯁꯦ꯫ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯑꯝꯇ ꯈꯥꯝꯃꯨꯆꯣꯕ꯫ ꯃꯤꯅꯅꯦ ꯌꯨꯝꯊꯪꯅꯅ ꯂꯩꯔꯒ ꯑꯍꯜꯁꯨ ꯑꯣꯏꯔꯤꯅꯤ ꯀꯩꯝꯇ ꯍꯥꯏꯗꯦꯅ ꯉꯥꯡꯅꯈꯤꯅꯤ꯫ ꯍꯣꯏ, ꯏꯃꯥ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯔ ꯄꯤꯁꯛ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯃꯈꯣꯏꯅ ꯈꯥꯝꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏ ꯇꯣꯃꯥꯜ, ꯄꯤꯁꯛ, ꯀꯔꯤꯅꯣꯕ ꯅꯣꯏꯅꯤꯅ ꯇꯧꯅꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯃꯨꯛꯅꯥ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥ? ꯂꯥꯏꯃ, ꯅꯆꯥꯅꯁꯨꯒ ꯐꯅ ꯆꯥꯎꯔꯦ꯫ ꯏꯀꯥꯏꯕ ꯈꯔꯈꯤꯁꯨ ꯈꯪꯉꯨ ꯀꯩꯗꯧꯒꯦ ꯅꯣꯏꯕꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯋꯥꯊꯣꯛꯀꯤ ꯏꯃꯨꯡ ꯍꯥꯏꯅꯔꯕꯅꯤ꯫ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯈꯣꯏꯕꯨ꯫ ꯏꯆꯦ, ꯑꯩꯁꯨꯅꯦ ꯐꯅ ꯀꯟꯅ ꯈꯠꯅꯗꯅꯕꯗꯤ ꯇꯧꯕꯅꯤ꯫ ꯌꯦꯡꯉꯨ, ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯀꯔꯤꯝꯇ ꯁꯨꯗ꯭ꯔꯦ꯫ ꯑꯩꯇꯅ ꯍꯣꯠꯅꯔꯒ ꯂꯩꯔꯦ꯫ ꯀꯅꯥꯅꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣꯕ? ꯍꯣꯏ, ꯁꯦꯜ ꯊꯣꯛꯇꯦ ꯍꯥꯏꯕꯗꯨ ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯉꯝꯅꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ, ꯐꯧ ꯆꯦꯡ ꯌꯦꯡꯁꯤꯟꯕ ꯀꯔꯤꯝꯇ ꯈꯖꯤꯛ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤ꯫ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯑꯩꯁꯦ ꯃꯥꯅ ꯊꯥꯏꯅꯗꯒꯤ ꯍꯨꯔꯥꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯛꯏꯌꯦ ꯏꯆꯦ꯫ ꯅꯣꯏꯁꯨ ꯑꯝꯇ ꯇꯥꯔꯒ ꯌꯦꯡꯉꯣꯕ, ꯇꯥꯕ ꯌꯥꯕ ꯋꯥꯔꯕ ꯃꯥꯅ ꯉꯥꯡꯉꯤꯁꯦ꯫ ꯃꯥꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯃꯟꯗꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯈꯤꯕꯅ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯀꯌꯥ ꯑꯃꯅ ꯃꯤꯒꯤ ꯃꯄꯣꯠꯁꯨ ꯁꯤꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯁꯤꯗ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗꯦꯕ ꯏꯆꯦ꯫ ꯄꯤꯁꯛꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯆꯨꯝꯃꯤ꯫ ꯍꯥꯏ ꯇꯣꯃꯥꯜ, ꯅꯪꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯐꯔꯛꯀꯗꯣꯏꯅꯣ? ꯃꯊꯣꯡ ꯂꯥꯏꯃ ꯆꯥꯗꯦꯗꯀꯣ ꯅꯪꯁꯦ ꯏꯕꯨꯡꯉꯣ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯐꯅ ꯃꯊꯣꯡ ꯆꯥꯔꯨꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯦ, ꯅꯃꯧ ꯐꯪꯕ ꯌꯥꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯣꯅꯦ ꯅꯪꯕꯣ꯫ ꯇꯣꯃꯥꯜ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯄꯤꯁꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯣ ꯏꯆꯦ, ꯃꯉꯣꯟꯗꯅꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯗꯤ ꯑꯃꯠꯇ ꯂꯧꯔꯣꯏ꯫ ꯅꯥꯀꯣꯡ ꯑꯃꯗ ꯇꯥꯔꯒꯅꯦ ꯅꯥꯀꯣꯡ ꯑꯃꯗ ꯊꯣꯛꯄꯅꯤ ꯍꯥꯏꯕꯤꯔꯨꯅꯨ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯈꯣꯏꯒꯤ ꯅꯇꯧ ꯑꯁꯤꯅꯅꯦ ꯌꯨꯝꯂꯣꯟꯅꯕ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯋꯥꯔꯕꯅꯤꯀꯣ ꯇꯣꯃꯥꯜ꯫ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯁꯤ ꯌꯧꯅ ꯍꯥꯏꯔꯛꯏꯁꯦ ꯅꯈꯣꯏꯒꯤ ꯅꯇꯧ ꯑꯁꯤꯅꯅꯦ꯫ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯕꯁꯦ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ, ꯌꯥꯝꯅ ꯂꯦꯝꯖꯕ ꯊꯕꯛ ꯑꯣꯏꯅ ꯈꯟꯕ ꯃꯥꯜꯂꯤ꯫ ꯁꯦ ꯅꯈꯣꯏꯅ ꯇꯣꯏꯅ ꯁꯨꯃꯥꯏꯅ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯇꯧꯔꯕꯗꯤꯅꯦ, ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯃꯤ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯏꯌꯨꯝ ꯑꯁꯦ ꯍꯪꯕꯗꯅꯦ ꯂꯩꯀꯥꯏ ꯃꯤꯅ ꯀꯔꯝ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯈꯪꯕ꯭ꯔꯥ, ꯇꯥꯛꯂꯛꯏ ꯈꯪꯕ꯭ꯔꯥ? ꯂꯩꯀꯥꯏ ꯋꯥꯊꯣꯛꯀꯤ ꯏꯃꯨꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯌꯨꯝ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯦꯛꯇ꯫ ꯂꯣꯏꯔꯦ ꯋꯥꯁꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯏꯖꯠꯇꯤ ꯈꯠꯅꯔꯦ ꯆꯩꯅꯔꯦ, ꯈꯥꯝꯇꯣꯛꯂꯨꯗ꯭ꯔꯦ ꯃꯤꯅ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯈꯤꯗꯣꯏꯕ, ꯈꯥꯝꯃꯨꯔꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯋꯥ ꯂꯧꯕꯤꯕꯁꯨ ꯅꯠꯇꯕ꯫ ꯅꯈꯣꯏꯅꯦ ꯋꯥꯈꯜ ꯌꯥꯝ ꯇꯥꯃꯟꯗꯦꯀꯣ꯫ ꯍꯦꯔꯥ ꯏꯇꯩꯃ ꯍꯣꯏꯁꯨ ꯄꯛꯆꯔꯅꯤ ꯃꯇꯥꯒꯨꯝꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯗ ꯑꯗꯨꯗꯤ꯫ ꯃꯤꯅ ꯋꯥꯊꯣꯛꯀꯤ ꯏꯃꯨꯡ ꯍꯥꯏꯒꯦꯔꯥ, ꯍꯨꯔꯥꯟꯕꯒꯤ ꯏꯃꯨꯡ ꯍꯥꯏꯒꯦꯔꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯇꯅꯤ ꯄꯜꯂꯤꯕ, ꯅꯣꯏꯒꯤ ꯄꯜꯂꯔꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯈꯠꯅꯒꯦꯔꯥ ꯂꯥꯎꯅꯒꯦꯔꯥ ꯅꯣꯡꯃꯇ ꯏꯇꯩꯃ ꯍꯣꯏꯗ ꯁꯣꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯅꯨꯗ, ꯀꯩꯀꯥꯟꯗꯒꯦ? ꯍꯥꯏ, ꯃꯁꯤꯒꯤ ꯇꯣꯃꯥꯜ ꯑꯁꯦ ꯃꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯅꯈꯣꯏꯒꯤ ꯐꯅꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯗꯒ ꯃꯂꯣꯝꯒ ꯇꯧꯏꯅꯦ ꯃꯁꯦ꯫ ꯐꯩ, ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯈꯣꯏꯅ ꯍꯥꯠꯅꯒꯦꯔꯥ ꯁꯨꯅꯒꯦꯔꯥ ꯑꯩꯈꯣꯏꯅ ꯍꯟꯅ ꯑꯃꯠꯇ ꯌꯦꯡꯉꯣꯏꯀꯣ꯫ ꯏꯆꯦꯍꯣꯏ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨꯀꯣ, ꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯟꯕꯅꯤ꯫ ꯋꯥꯔꯧꯅꯕ ꯌꯥꯕ ꯅꯠꯇꯦ, ꯀꯔꯤꯒꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯦ, ꯑꯩꯅꯁꯨ ꯍꯥꯏꯖꯔꯤꯕꯁꯤꯅꯤ꯫ ꯄꯤꯁꯛ, ꯅꯪꯒꯤ ꯈꯜꯂꯒꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯃꯁꯤ ꯃꯤꯔꯣꯜ ꯅꯥꯝꯃ ꯋꯥꯠꯂꯤꯅꯦ ꯏꯕꯦꯝꯃ, ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ꯫ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯩꯕꯨ ꯃꯤꯔꯣꯜ ꯅꯥꯝꯃ ꯋꯥꯠꯂꯤ ꯀꯥꯏꯅ꯫ ꯀꯨꯆꯨꯅꯤ ꯀꯨꯃꯦꯟꯅꯦ, ꯃꯤꯔꯣꯟ ꯁꯨꯕꯤ, ꯊꯣꯏꯗꯤꯡꯅ ꯆꯨꯍꯤ ꯇꯨꯝꯕ, ꯊꯣꯏꯗꯤꯡ ꯀꯕꯣꯛꯇꯣ ꯍꯦꯛ ꯃꯥꯜꯂꯤꯅꯦ꯫ ꯀꯔꯤ? ꯇꯣꯃꯥꯜ, ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ? ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ?
ꯀꯩꯁꯨ ꯍꯥꯏꯈꯤꯗꯦꯅ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯐꯤꯡꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯈꯨꯠꯇꯁꯨ ꯈꯨꯗꯩ ꯑꯃ ꯄꯥꯏꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯌꯨꯝꯂꯣꯟꯅꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯅꯤꯡ ꯈꯖꯤꯛ ꯍꯜꯂꯤ ꯑꯗꯨꯒ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯤꯖꯥꯠꯅꯣꯅꯦ? ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯦ ꯃꯊꯧꯗꯤ ꯑꯣꯈꯥꯛ ꯂꯩꯇꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯈꯣই ꯏꯃꯨꯡꯁꯤꯁꯨ ꯂꯩꯀꯥꯏꯁꯤꯗ ꯃꯀꯣꯛ ꯊꯣꯡꯕ ꯏꯃꯨꯡꯅꯤꯗꯣ, ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯗꯨ ꯐꯅ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯈꯔ ꯎꯁꯤꯟꯅꯗ ꯈꯔ ꯈꯪꯁꯤꯟꯅꯗ ꯇꯧꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯐꯠꯇꯦ ꯐꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯁꯦ ꯃꯊꯪ ꯃꯊꯪ ꯂꯦꯞꯇꯅ ꯍꯨꯔꯥꯜꯂꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯨꯔꯥꯜꯂꯛꯂꯤꯕ ꯈꯨꯗꯩ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏ ꯇꯧꯕ? ꯀꯨꯏꯅ ꯁ꯭ꯋꯥꯏꯗ ꯂꯨꯝꯂꯒ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯇꯧꯔꯤꯁꯤ꯫ ꯑꯩꯕꯨ ꯀꯃꯥꯏ ꯄꯨꯁꯤꯟꯒꯗꯣꯏꯅꯣ? ꯍꯦꯔꯥ, ꯃꯁꯤꯒꯤ ꯐꯨꯔꯤꯠ ꯃꯅꯨꯡ ꯑꯁꯤꯗ ꯍꯦꯛꯇ ꯅꯝꯁꯤꯟꯒꯦ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤꯅ ꯐꯤꯔꯣꯜ ꯃꯔꯣꯟ ꯃꯔꯣꯟ ꯂꯤꯠꯄꯒꯤ ꯏꯁꯥꯁꯦ ꯆꯥꯎꯊꯣꯛꯄꯅꯦꯅ ꯈꯟꯖꯔꯅꯤ꯫ ꯃꯁꯤꯗꯒꯤ ꯈꯨꯗꯩꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯅꯨꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯀꯔꯤ ꯇꯧꯕ ꯌꯥꯎꯅꯔꯒꯦ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ, ꯅꯈꯣꯏ ꯏꯃꯨꯡꯒꯤꯕꯨ ꯀꯔꯤ ꯑꯣꯏꯅꯤꯒꯦ ꯍꯪꯗ꯭ꯔꯁꯨ ꯅꯪꯅ ꯍꯥꯟꯅ ꯈꯪꯉꯝꯃꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯅꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯅꯄꯥꯡꯒꯜ ꯍꯥꯏꯔꯦ ꯁꯥꯃꯨ ꯃꯆꯨꯝ ꯇꯥꯕꯒꯨꯝꯗꯤ ꯀꯜꯂꯤꯕ꯫ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯕ ꯆꯠꯂꯨꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯅꯪꯁꯨ꯫ ꯅꯃꯥꯒ ꯅꯄꯥꯒꯒꯤ ꯀꯨꯝꯍꯩ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯩꯀꯥꯏ ꯃꯤꯒ ꯑꯃꯨꯛ ꯀꯨꯝꯍꯩ ꯇꯧꯔꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯍꯦꯔꯥ, ꯏꯅꯦ ꯍꯣꯏꯁꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕ ꯃꯤꯅꯣꯗ꯫ ꯑꯩꯗꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯅꯤ꯫ ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯁꯥꯟꯅꯗ꯭ꯔꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯔ ꯄꯣꯠꯅꯤꯗ꯫ ꯑꯋꯣꯏꯕꯃꯛꯀꯤ ꯇꯣꯝꯄꯣꯛ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯅꯦ? ꯇꯥꯔꯕꯅꯦꯃꯤ ꯏꯅꯦ, ꯊꯥꯖꯗꯕ ꯇꯧꯕꯤꯅꯨꯗ꯫ ꯑꯗꯨꯝꯅꯕꯨ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯐꯩ ꯐꯩ꯫ ꯑꯗꯣ ꯅꯄꯥꯒ ꯅꯃꯥꯒꯁꯦ ꯍꯥꯠꯅꯒꯗꯕꯒꯤꯅꯤ ꯇꯧꯔꯝꯂꯤꯕꯗꯣ ꯍꯧꯖꯤꯛ꯫ ꯅꯪ ꯍꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯥꯏ ꯇꯣꯃꯥꯜ, ꯄꯤꯁꯛ, ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯀꯅꯨꯀꯣ ꯅꯈꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯁꯤꯡꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯣꯝꯄꯣꯛꯅ ꯍꯥꯏꯖꯍꯧꯏ꯫ ꯃꯊꯧ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯁꯤꯅꯤꯅꯤ꯫ ꯑꯩꯈꯣꯏꯗꯧꯅ ꯏꯊꯧ ꯆꯤꯜꯂꯗꯤ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯆꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯁꯤꯟꯕꯁꯦ ꯁꯪꯉꯣꯏꯗꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯦꯡꯁꯤꯟꯕꯗꯨ ꯇꯣꯛꯂꯣ ꯍꯥꯏꯔꯨꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯆꯥꯒꯦ ꯇꯧꯔꯝꯃꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯅꯃꯥ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯣꯏ ꯕꯥꯕꯥ, ꯑꯩꯈꯣꯏ ꯃꯥꯁꯤꯁꯨ ꯂꯩꯀꯥꯏ ꯃꯤꯒꯗꯤ ꯌꯥꯝ ꯆꯥꯟꯅꯖꯕꯅꯤ, ꯑꯗꯨꯒ ꯏꯄꯥ ꯏꯆꯥꯒꯗꯤ ꯁꯨꯛꯌꯥ ꯌꯥꯅꯗꯦ꯫ ꯃꯤꯉꯣꯟꯗꯅ ꯐꯅ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯏꯄꯥ ꯏꯆꯥꯗꯗꯤ ꯇꯧꯕꯤꯗꯦꯅꯦ ꯕꯥꯕꯥ꯫ ꯍꯩ, ꯇꯥꯅꯤꯡꯗꯦꯅꯦꯍꯦ꯫ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯕꯨ ꯀꯔꯤ ꯑꯋꯣꯛꯄ ꯊꯕꯛ ꯇꯧꯔꯛꯀꯦ? ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯋꯥ ꯉꯥꯡꯕ ꯇꯥꯕꯅꯤ꯫ ꯉꯥꯏꯈꯣ, ꯅꯪ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯗꯥꯏ ꯆꯠꯂꯨꯏ? ꯀꯅꯥꯒꯤ ꯀꯔꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯒꯦ? ꯍꯥꯏꯌꯨꯅꯦꯍꯦ ꯍꯨꯔꯥꯟꯕ, ꯁꯤꯒꯩꯖꯟ꯫ ꯑꯁ ꯏꯃꯥ, ꯈꯣꯟꯗꯥ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯆꯥ ꯑꯩꯉꯣꯟꯗꯕꯣ? ꯁꯤ ꯐꯥꯎꯕ ꯋꯥꯠꯂꯤꯕꯅꯤ꯫ ꯅꯪꯒꯤꯗꯤꯅꯦ ꯌꯥꯝ ꯋꯥꯠꯂꯤꯕꯅꯤ꯫ ꯍꯥꯏꯌꯨ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ? ꯉꯁꯤꯅ ꯀꯅꯥꯒꯤ ꯀꯔꯤ ꯍꯨꯔꯥꯜꯂꯛꯑꯦ ꯍꯥꯏꯕꯅꯤꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯂꯒ ꯑꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯗꯥ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯇꯧꯔꯛꯄ꯫ ꯅꯪꯁꯤꯗꯤꯅꯦ, ꯅꯪꯀꯣ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯈꯪꯀꯣ ꯅꯪ꯫ ꯃꯃꯥ, ꯌꯥꯔꯦ, ꯅꯪ ꯑꯝꯇ ꯆꯪꯈ꯭ꯔꯣ꯫ ꯑꯩꯅꯦ ꯏꯆꯥꯒ ꯋꯥꯔꯤ ꯇꯧꯒꯦ꯫ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ, ꯍꯥꯏꯌꯨꯅꯦ, ꯉꯁꯤꯗꯤ ꯅꯪ ꯀꯔꯤ ꯄꯣꯠ ꯍꯨꯔꯥꯟꯕ ꯉꯝꯂꯛꯂꯦ? ꯕꯥꯕꯥ, ꯉꯁꯤꯗꯤꯅꯦ ꯑꯩꯅ ꯄꯥꯕꯒꯤꯅꯦ ꯍꯥꯏꯗꯅ ꯈꯨꯗꯩ ꯑꯍꯟꯕꯁꯦ ꯍꯨꯔꯥꯜꯂꯛꯄꯅꯤ꯫ ꯃꯁꯤꯁꯦ ꯈꯨꯔꯥ ꯏꯕꯣꯍꯜꯅꯅꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇ ꯀꯛꯂꯒ ꯃꯥꯅ ꯏꯔꯨꯖꯕꯗ ꯈꯨꯗꯩ ꯑꯍꯟꯕꯁꯦ ꯍꯣꯡꯗꯣꯛꯀꯦꯅ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯈꯨꯗꯩꯁꯤꯗꯤ ꯄꯥꯕꯗ ꯁꯦꯠꯄꯗ ꯄꯛꯆꯔꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯨꯔꯥꯜꯂꯛꯄꯅꯤ ꯕꯥꯕꯥ꯫ ꯁꯦ ꯄꯥꯝꯗꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯕꯥꯕꯥ꯫ ꯀꯗꯥꯏ? ꯐꯖꯩꯅꯦ ꯏꯕꯣ, ꯏꯆꯥꯗꯅꯤ ꯃꯄꯥ ꯑꯩ ꯅꯤꯡꯕ ꯑꯗꯨꯅꯤꯗꯅ꯫ ꯏꯄꯥꯒꯤ ꯏꯆꯥꯁꯤꯗꯤ ꯍꯨꯒꯗꯕꯅꯤ, ꯂꯥꯛꯀꯗꯕꯅꯤ, ꯐꯣꯏꯒꯗꯕꯅꯤ, ꯃꯗꯨꯗ ꯅꯪ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯀꯣ꯫ ꯍꯩꯃꯥ, ꯀꯔꯤꯅꯦꯒꯦ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯑꯩꯕꯨ
Siidriba fauba sigi mapa majasiga kamaina hingminagadawribanoba ainda sijaningedako kadaino migi khudaidu piro mapuda pithoge aine madugi wayam thoyam amuk puba ngamlaroi pira usida hai karino khudai si aigini haidana icha asina asuk nungsina huralaklibasida nangna pithokloge haisibu kaino ha chalo imungda changkhro ko othokna phajakhreda khudai sidi amuktabu setkeda sechilo baba pakchabra yenge aisu ai pelabanida noi anina thokpa tawroko adugane hiramsida aibu hechena halaba nakhoina pana cha animakne chak to hu hapchilaga punna hatkadabani khang hai nawa laude changkhro chalo ipa isa gyan ta na angta lehogi pisakti fet lauduna imungda changkhre tomalna khudai adubu ningthisana sechin maloiraduna machanupa tompokta hai ipa gi tompok yenguni ipa da pakcharabrani sibo pakchaibo baba yam pakchai babana khudai adubu setpasidine sa thongbada awa phadigum thakpagumani pakchaibo baba adoibungo ipa gi tompok nama asi ipana khudai phajaba setpasida kalaktana masasi khoirang khoisaunaba malini adunane mathang muti namagi phajaba phanekla ina phira mahura lauko adumna tawradi namasi su haraujaredana hoi baba mathang muktine imagi phajaba phane mahura laki asumna haineringe tompokna khudai huralakpa khudai adugi mapu ibohal adu yamna sauna makhoigi thongal-dagi changlaklami mabu ubada tompokna hairei baba khura ibohal se akhoida lai aina khudai huralakpado mana khangkra mali ai yana kha somda phauruga chengkragi ha kadai la ini chalo chengkhro chalo aina thokpa ngangnagi magi khudai sisu aina sechilure kamdawni sidi masigi ngabong pi asina hekta insila aduga tumina phammaga leiraki ibohal sauna prap changda aduga hairei dada tompok leitabra tomal tasinade magi thokpa ganja adum chingduna maikhu wawa kamthoklaga leiri ihe dada nacha nupa huran badu leitabro kari khondano ni ibohal onthokna haukhidreda iyumda sulapa icha nupa su hangba aduga hangni dusu chumna hangba nataba huran ba kaidi kaino ni ibungo nangi dubu aigi yumsida laklaga khatnaba hekta horiba haibaduro khatnaba horise aina nate tadagi nacha nupa aduga nani aikhoi ipa ichana nangonda kari tawraba ha nangi nakhoida waduda naplaga chiklarabro as tada hoigi na tawsidi yam hainadeda nacha nupa kauthoro mana aigi khudai ahanba haujikta aigi nupina magi fisa koldagi kaklakpada ngairiba ama hurankhre aduna angta kauthopiro ai wari sanaki ibunga ibohal nangna hairidu nang namitmakna uhobra uhaudrabasu lekai angangsina khudai ama pairaga chakhi haina tamlami madu aigi khudai adu oigadawribani hera ibo nangi wadu taba iya yadeda yumpham iyaw yawdeda namina na khongnu uhobusu nataba angang petawa kharana panghai hairaga achumba oiba yabro lekai asidane ipa ichabu lanna santokpinanaba mi yamna lei makhoina haijinba wa lauruganu chalo nangna ne icha nupana nangi khudai adu hurali haiba chap chana khangnaga lauko natradi nangi wado aina taningdi tadaba yarwini tada wafamase achumani nacha nupa huranbado kangkhapiganu aduga tadabusune nanawna masak yamna munna khangje ngaikho tada amte lekhatpiro tadana setlibadu aigi khudaidu natrane tomal mana setliba khudai machidu khara hendoktuna leirambaduda fatching sillaga magi ngabong phiaduna kupsili aduga khumlai kaino ni isagi khudai sechabasi phawbada nangini hairadi henmandro ibungo chalo kanaroi ko kona icha nupa leira kanda lao
ꯑꯗꯨꯕꯨ ꯏꯕꯣꯍꯜꯁꯨ ꯑꯔꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯇꯣꯃꯥꯜꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯦ ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯍꯥꯏ, ꯍꯨꯔꯥꯟꯕ ꯅꯄꯥꯅ ꯆꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯣ ꯇꯥꯗ? ꯌꯥꯝ ꯊꯨꯅ ꯈꯨꯗꯩꯁꯦ ꯂꯧꯊꯣꯛꯄꯤꯔꯣ꯫ ꯁꯦ ꯁꯤꯗ ꯇꯥꯔꯤꯁꯦ ꯇꯥꯗꯒꯤ ꯈꯨꯗꯩ ꯑꯣꯏꯔꯤꯅꯤ꯫ ꯍꯨꯔꯥꯟꯕ ꯅꯆꯥ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛꯇ ꯈꯨꯗꯩꯁꯤ ꯄꯨꯔꯛꯂꯒ ꯇꯥꯗꯗ ꯄꯤꯔꯝꯃꯤ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯄꯤꯔꯣ, ꯅꯠꯇ꯭ꯔꯗꯤ ꯇꯥꯗ ꯉꯁꯤ ꯑꯩꯅ ꯈꯨꯗꯩ ꯑꯁꯤ ꯃꯨꯜꯂꯗꯤꯕ ꯐꯤꯕꯝ ꯑꯃ ꯆꯥꯔꯔꯣꯏ꯫ ꯇꯣꯃꯥꯜꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯈꯨꯗꯩ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯄꯤꯈ꯭ꯔꯦ꯫ ꯏꯕꯣꯍꯜꯁꯨ ꯃꯥꯒꯤ ꯈꯨꯗꯩ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯃꯥꯜꯗꯤ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯂꯥꯛꯆꯩꯗ ꯈꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯄꯣꯛ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤ ꯊꯥꯖꯒ ꯎꯅꯁꯦꯅ ꯍꯥꯏꯅꯈꯤꯕꯅꯤꯅꯦ꯫ ꯑꯩꯕꯨ ꯐꯤꯔꯣꯜ ꯃꯆꯨ ꯇꯥꯕ ꯑꯝꯇꯗꯤ ꯂꯩꯇꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯩꯀꯥꯏ ꯋꯥꯡꯃꯒ ꯑꯣꯏꯅꯔꯦ꯫ ꯏꯁꯥꯁꯦ ꯅꯥꯟꯅ ꯆꯠꯇ꯭ꯔꯒꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯊꯥꯖꯒꯤ ꯃꯥꯏ ꯆꯣꯞꯇꯣꯏꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯅꯤ ꯀꯥꯏꯅ ꯇꯧꯅꯔꯤꯁꯦ ꯃꯄꯣꯠ ꯈꯨꯠꯂꯤꯛ ꯑꯃꯅꯤꯀꯣ꯫ ꯃꯣꯏꯒꯤ ꯃꯐꯤꯗꯣ ꯉꯥꯛꯇ ꯋꯥꯏꯔꯨꯒꯦ ꯍꯥꯏꯕꯕꯨ ꯀꯅꯥꯝꯇ ꯌꯥꯔꯛꯇꯦ ꯋꯥꯅꯤ꯫ ꯍꯣꯏꯗ, ꯃꯣꯏꯅ ꯇꯧꯖꯔꯤꯗꯨꯁꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ꯫ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅꯤꯗꯣ꯫ ꯃꯈꯣꯏꯒꯤ ꯃꯐꯤꯗꯨꯕꯨ ꯑꯩꯅ ꯍꯨꯔꯥꯟꯈ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯅꯤ꯫ ꯑꯁ, ꯑꯩ ꯀꯩꯗꯧꯅꯤ? ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯗ ꯍꯧꯖꯤꯛꯁꯦ꯫ ꯍꯦꯔꯥ ꯇꯣꯝꯄꯣꯛ, ꯅꯨꯄꯥ ꯃꯥꯟꯗꯦꯗ꯫ ꯀꯅꯥꯒꯤ ꯀꯔꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯌꯥꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯍꯦꯛꯇ ꯌꯣꯟꯊꯣꯛꯑꯒ ꯐꯤꯔꯣꯜ ꯈꯔ ꯂꯩꯊꯣꯛꯁꯨ ꯉꯥꯏꯗꯅ꯫ ꯀꯔꯤꯒꯤ ꯋꯥꯖꯔꯨꯗꯣꯏꯅꯣ ꯑꯩꯅ? ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯊꯥꯖ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤꯅꯣ ꯁꯣꯟꯖꯔꯤ꯫ ꯂꯥꯛꯈꯤꯁꯅꯨ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯣ꯫ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯔꯨꯕ, ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕ, ꯑꯗꯨꯒ ꯃꯥꯗꯤ ꯍꯨꯔꯥꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦꯕ꯫ ꯃꯥꯗ ꯅꯠꯇꯅ ꯃꯄꯥꯗꯨꯁꯨ ꯍꯨꯔꯥꯟꯕ, ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ, ꯌꯥꯝꯅ ꯐꯕ ꯃꯤꯒ ꯁꯥꯔꯒ ꯃꯥ ꯈꯪꯅꯦꯕ꯫ ꯑꯁ, ꯑꯩ ꯀꯞꯁꯨ ꯀꯞꯅꯤꯡꯉꯤꯗ꯫ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯨꯔꯦ, ꯀꯥꯏꯅꯕꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ? ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯑꯒ ꯋꯥꯁꯦ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ ꯈꯪꯉꯤ꯫ ꯃꯥꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤꯃ ꯇꯣꯛꯑꯣ ꯌꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯤ ꯉꯝꯃꯣꯏ? ꯑꯩꯉꯣꯟꯗꯒꯤ ꯃꯥꯒꯤ ꯍꯨꯔꯥꯟꯕꯗꯨꯅ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯇꯣꯝꯄꯣꯛꯁꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯉꯒ ꯂꯥꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯊꯥꯖꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯂꯥꯛꯑꯦ ꯍꯨꯔꯥꯟꯕ ꯑꯁꯤ, ꯂꯥꯛꯑꯦꯕ, ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯅꯪ꯫ ꯇꯣꯝꯄꯣꯛ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯒ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯑꯩꯗꯤ ꯉꯁꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯋꯥꯔꯨꯕꯒ ꯉꯥꯏꯍꯥꯛ ꯎꯏꯊꯕꯗ ꯀꯨꯏꯔꯦ ꯃꯈꯩ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯅꯨꯀꯣ꯫ ꯅꯣꯏ ꯅꯄꯥꯒꯤ ꯂꯧꯕꯨꯛꯇꯔꯣ ꯅꯪꯅ ꯊꯕꯛ ꯁꯨꯏ ꯍꯥꯏꯔꯤꯗꯣ? ꯅꯇꯥ ꯇꯧꯗ꯭ꯔꯁꯨ ꯁꯦꯡꯅ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕꯅꯦꯅ ꯑꯗꯨꯗ ꯊꯦꯡꯕꯅꯦ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯣ? ꯑꯦ, ꯀꯩꯅꯣꯅꯦ, ꯂꯣꯏꯅ ꯈꯪꯈ꯭ꯔꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯅꯣ ꯊꯥꯖ, ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯑꯝꯇ ꯉꯝꯗ꯭ꯔꯦ꯫ ꯅꯠꯇꯦ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯜꯂꯝꯃꯒꯦꯕ? ꯑꯁ, ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯐꯖꯅ ꯐꯠꯇꯕꯖꯥꯠꯅꯤꯀꯣ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯕꯁꯤꯗ ꯀꯂꯛꯇꯅ ꯍꯤꯒꯥꯏ ꯋꯥ ꯀꯝꯁꯤꯟꯕ ꯍꯧꯔꯛꯑꯦꯗꯣ꯫ ꯍꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯑꯩꯉꯣꯟꯗ ꯅꯪꯅ ꯅꯍꯥꯟꯃꯈꯩ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯟꯕꯗꯣ ꯉꯁꯤꯗꯤ ꯌꯥꯔꯣꯏ꯫ ꯍꯥꯏꯌꯨ, ꯅꯪ ꯍꯨꯔꯥꯟꯕꯁꯦ ꯇꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ꯫ ꯊꯥꯖ, ꯅꯪ ꯑꯝꯇ ꯁꯥꯎꯈꯤꯅꯨꯕ꯫ ꯍꯣꯏ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ, ꯅꯪꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ, ꯑꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯐꯔꯦꯁꯦ, ꯑꯩ ꯅꯪꯒ ꯀꯥꯏꯅꯕꯗꯤ ꯉꯝꯂꯣꯏ꯫ ꯉꯁꯤꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯣꯛꯑꯒꯦ꯫ ꯑꯗꯣ ꯊꯥꯖ, ꯅꯪꯒꯤ ꯅꯇꯧꯁꯤꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯁꯥꯎꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ꯫ ꯇꯣꯝꯄꯣꯛ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛꯇ ꯇꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ꯫ ꯍꯣꯏ, ꯀꯥꯏꯅꯕꯕꯨꯗꯤ ꯑꯩꯁꯨ ꯉꯝꯂꯣꯏ, ꯑꯗꯨꯕꯨ ꯅꯪꯅ ꯍꯨꯔꯥꯟꯕꯁꯤ ꯇꯣꯛꯎ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯅꯨꯡꯒꯤ ꯊꯃꯣꯏ ꯄꯥꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫
ngasi haiba numit asidagi nang apaba misak ama oiro. Nangna adumna tawradi ai nangi nanakta ikhongna thongna lakani. Karigumba nangi nawongna tawa sina hongdoktrabadi ngasi haiba numit asidagi ai nangi nanaktagi lapna chatkrani. Nang wakhal muna khalo ai changkhrage. Ase haiduna thaja tumina chatki. Tompok sunga sidi ikai nungsi yanari. Thajana chatkiba ado mamittagi mapi ira chenduna khamjabadi ngamjada yenglaga leihawi. Mathamoidasu amuk khanja. Thaja ai nangbudi yamna nungsi. Nangna haiba wa khudingmak aina loina ingani. Nang thamoidi hongkinuko aibu ngairamko. Asomdasu thaja chatna mamittagi mapi adu sintarai. Tunghana yenglubasu ngamdre. Aduga machinda tapna soli. Tompok nangna wakhal tarakpado ai ngaigiko. Nang wakhal taru Tompok. Numito haukre mathangi numitni. Tompok ayuk ngana haugatuna. Ngasidi mahal tabak thiba chatkre. Bisakso haugatuna magi mathau adu suri. Magi wakhaldana machanupa asi hanagi hamu huran machakriboy ninglami. Aduna wairam taina machinda ngangwa lepte. Karamba numit thadano. Ai sibu santi oina legadoi sibo. Icha amakak pokjaba sisu. Yahauba ngaiba ngamdri. Huran ningbana masase tumba chaba changdra male. Nongande mana hana hekte yumdagi thoki. Karam thoklagadabano khangdri. Mapa phattabanina macha sisu kadaidagi pharanige. Aigi punsise sumaina sum loikigadawrabaniko. Tomalna famungdagi laurai. Hai, nongandriko. Nangna nachindo kabok puklibado. Laikai mina taningoi. Aisu taningdeko. Is hare. Laikai ki wasu amu kibiri boire. Kari numit o ngasisibo. Nate, numit sibo nongchuptagi thora abo. As, mama. Nang ngasi soiroi ko. Soibirunu. Ai soijaningdre. Makhoi mapa. Noi anise siba ngaibada ai warabani. Asumna khara ngangna khara launa matamdi haukibana ayuki chak chaba tokpa matung oirakle. Pisak magi fisakol aduda fi sari. Mabuk ningdadi machanupa hanjalaktabasida amuksu wazari. Masigi angangsibu haujik phawba halaktene se. Nate, masibu migi mapot machay huranbagi minaga pharaga hatok pikraba zalane. Aibu asai phawba chalaga yengu sirane. Handi hala amalene se. Karino mapidaga laikhomu lainangu. Masi miga khanarakpra karino mari soidana tawramani. Machagi matawduda sumangda nungsa yairiba tomalna hairai. Ai, Tompo, karino ni napina rol dudi. Nate, ichabu ngasi migi ngayo pukridagi chongtharaga ngaga huralakpro. As, baba, yare, amta ngakino. Haujikan ai huralanagi thabak tawdre. Mina taraga aise hanagi huranbado adum oina khanarani. Ha, kariba, ichabu huranba toeba. Nate, karangda natrani nangna migi yen ngano huralaga napi ahanba laikibudubo. Aduga ngasi huranba oidre hairisibu onthokna thukreda. Tompok mapaga makhatana sumngangnaragadi wathi warem yauraklagani khanduna wa amuk khumlaktre. Tapna mamagi manakta changsili aduga sel khara lauthokduna pi. Seima, sel se paisilo. Nangdi kaidagi selno. Migi mapop machay huralaga talakpa sel sidine. Aina imungda pusilakpa yade haiba nang khangiba natro. As, ima, nang subabaga chap manaraktori. Ai huran bato obani. Ngasidagi amuk hana. Migi mapop marano huralare. Huran ge haina su khalaro ima. Ai wakal tarabani. Sel sidi aina wana thabak suraga humang mamalna talakpa sel ni ima. Thajadagana ta kunjoda hangbiyo. Makoigi laurang surubani ima. Ha. Kari haiba. Sel asibu ichana thabak sururaga phanglakpani haiba. Aibu
Ngasisibu mangla taibanglani imagi tompok. Ima, mangnadi taibangni wakhal taro. Ai ngasidagi imagi mateng pangadoini. Aranba fattaba thabak amata taurara. Ima, nachabu thajabiyo. Pisak mapitana kaptuna machana pirakliba sel adu laushili aduga amuksu mathamoi penjana nokjari. Magi mataw aduda Tomalna hairei. Hai, mama, yare to, kapnok tauranu. Kaino makhoi mapa, sidi kapnok taubanadi haraumanbagi pi tarakbani, ichana wakhal tarakbagi. Matam kara haukre, haujigdi tompok wakhal fazana tari. Thaba ingkang kanna suduna makhoigi imung sunungaina hingba haurakli. Matam amada miyamna wathoki imung hainarambadu haujigdi hainakidre. Nakal amaromdana tompokki afaba pausi thajana suloina tarami. Mahaksu mathamoida harauzabadi phauri. Aduga amuksu mipaiba amadi phaurami. Makhoi anina saunakhiba numit adudagi. Ngasi phauba tompokti thaja hoigi lekaida amuhana lakhidrabani. Aduna thajagi thamoida tompoksi wakhal hongkrabra haina chingnadabadi natte. Madu fana oiba taragasu tompokna afaba misak ama oirakba asidadi mahak ngamkhai leitana penjarami. Nongbagi numitni thajabu mama ibelena kaurai. Thaja, Thaja, Bema, taribro nangbo? Tarima. Mapandang da thoro ima wa haigi. Kai haigi ma. Atagi na tine. Nang bungarang nanila ambado nang sukhangidana. Ado kaidoraba. Ado mana hairambada makhoigi lekaida yamna phaba suba nomba yamna kanba nupa ama lei hayi. Aduga ne nupa macha adunasu aduga nupa macha adugi imung manu ahal laman adunasu nangbo yamna pamjai nangbo makhoigi mamau oijaragi haina hairakpa mani. Ado nupa macha adugi afaba mayamdo taraga imana ayabasu pithokre. Nangnasu ne imana silibasida yadaba yaroiko. Kaino ima nacha aigi apampamda kaiso hangbide. Karigi ayaba pikrino. Aigisu aina nungsijaba aiga khangnajaba mi leye ima. Hai, nanega aiganabu nangi phatanaba tawgadro. Nangi phatanabadine aikhoina kaidawnungda khalloi. Adu ada wa makha taranu. Nangi khangnaba leigera leiroira. Aina silibasida yaw. Imabune wa yamna nganghangano. Mina ngangnabada nanga khangnariba nupa machado mathong chade hainai. Ai loina khangbajani. Marai mara tawnu. Aina haikrabadi loireko. Thaja wa makha taba ngamdre. Kaptuna magi kada changki. Haujik mahak kari tawgadabano mafam khanglamde, khanfam khanglamde. Tompokki manakta chatlugadabasu. Mana pau ikari mata phauraktabaduda mana chatluraga lausinbirakadra, lausinbirakloidra mahak chatlubasu ngamdre. Matamdi asum haukibana ibelai amadi machanupina sinduna thajagi luhongbagi matam lepkre. Masaksu khangnadaba kanano karino haiba sukhang khangdaba thaja lamlanba amagi manakta laikidawre. Madu khanbada mahak yamna kapjarami. Taibang sema mapung mangonda hanna thauni jaduna tompokpu magi manakta amukta lakhanbiyu haina nizarami. Adubu taibang sema mapu mahaksu tabikhidre. Adumang thajagi luhongba numit adu oirakle. Thajagi sumangdana miyam ama tilli. Isai sakpa kayana ningthijana isaigi sur chingduna sakpa haure. Don bengi makholga loinana makokta phajaraba angauba koyetna leiting oiduna thajagi bor oigadaba nupa adu changlakle. Thaja mahakti angaupigumle wakhal manglaba misak amagumna machi lengde poloi setpi aduna mabu life tv sanabagumna kebiba sembibadu iyada yari. Magi mitphamadusu yengkiba mada adumak hongdana yengli. Asumna semba saba pumnamak loiraduna thaja mapanda thorakle. Haujik phauba mahakti bor oigadawriba aduda mamitna phauba hanna yengude. Matam asida mabu puthokpiraklibi mata laijana nason pikna mangonda hairei. Heima, Thaja, nangi borsidi
ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯍꯨꯔꯥꯟꯕꯗꯨꯅꯤꯅꯦꯍꯦ꯫ ꯊꯥꯖ ꯉꯛꯅ ꯕꯣꯔ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯕꯣꯔ ꯑꯗꯨ ꯇꯣꯝꯄꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯥꯖ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯣꯛꯂꯨꯗ꯭ꯔꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯔꯥꯎꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯅ ꯍꯤꯡꯃꯤꯟꯅꯈꯤ꯫